ꯊꯣꯏꯍꯦꯟꯕꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯌꯦꯡ ꯌꯥꯔꯗꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯍꯜꯂꯛꯀꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯍꯌꯦꯡ ꯌꯨꯝꯗ ꯐꯖꯅ ꯋꯥꯔꯤ ꯇꯝꯂꯒꯦ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯦꯂꯦꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯃꯥꯕꯨꯁꯨ ꯈꯪꯍꯜꯂꯣ ꯍꯥꯏꯕꯀꯣ꯫ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯤ ꯌꯥꯔꯗꯤ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯥꯗꯤ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ꯭ꯔꯣ? ꯇꯥꯃꯣ ꯆꯧꯅ ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯍꯦꯟꯕ ꯍꯪꯂꯨꯗ꯭ꯔꯦ꯫ ꯊꯦꯡꯂꯦ ꯏꯕꯥꯅꯤꯁꯨ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯁꯨ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯈꯤꯅꯤ꯫ ꯄꯨꯡꯁꯨ 10 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯀꯥꯔꯣ ꯆꯦꯆꯦ ꯐꯝ ꯊꯥꯕꯤꯔꯛꯂꯒꯦ꯫ ꯃꯆꯦꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ ꯁꯦꯂꯦꯅ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯗꯨꯅ ꯇꯨꯃꯤꯟ ꯍꯤꯞꯄꯤ꯫ ꯄꯥꯟꯊꯣꯏꯅ ꯏꯟꯅꯕ ꯐꯤꯗꯨ ꯐꯖꯅ ꯁꯨꯄꯤꯔꯕ ꯃꯇꯨꯡ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯦꯂꯦꯅꯥꯗꯤ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯇꯨꯝꯊꯔꯒꯦ ꯈꯟꯅ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯏꯈꯦꯡꯇꯅ ꯌꯣꯝꯂꯕ ꯂꯩꯃꯥꯏꯗ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝ꯫ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯈꯤꯕꯅ ꯁꯦꯂꯦꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯁꯤꯔ ꯈꯟꯗꯨꯅ ꯌꯦꯡꯏ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯨꯗ ꯌꯦꯠꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯍꯤꯞꯄꯤ ꯇꯨꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯍꯤꯡ ꯑꯗꯨ ꯁꯦꯂꯦꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥ? 이마기 이몸 농시비 아흰 농야이 여울락래 이몸 낭부 tumtharo kawi kayo'y balaklabadi imom nangbo ithadagi manamungi hotnani imom di maram mo pinini imagi thawai ni ichadi tumlo tumtharo ichawo tumthaba yadabagi charangna leiringay talaktuda isay sakpagi makhon lapna sakpa nausum isay mami sami oina tariba khonjel aduna mabu kauribra natraga charangna leiriba Selenagi wakhalbu themjinbige haina thembiraklibrا khonjel adu mamangda takrabagum laksinnabu hotnai somda suparina seksina senaduna thoinugi awatpa amata lehelamde magi imung amagum phajana loinabi masima wale haibada parina natraga mahesna tawduna amadamu koisen chenduna tawbi mayam adu ubada sakhi thoyenbada onsinduna wari tawri yengoi thoyenba nasisi nangina taw maheska magi marup daktarga mabani thengaramtraba namagi punsi kari oini tamba ngamanati uridana sia masagi mathau thadoklamlaga ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯍꯥꯏꯔꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯦꯟꯗꯅ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯗꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯅꯤꯡꯉꯤ ꯏꯅꯦꯗꯤ ꯏꯁ ꯂꯩꯕꯥꯛ ꯃꯆꯥꯗ ꯇꯥꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯅꯦ ꯌꯦꯡꯕꯗ ꯃꯁꯥꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨꯃ ꯎꯗꯦ ꯍꯌꯦꯡ ꯅꯪꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛ ꯑꯃꯨꯛ ꯃꯇꯦꯡ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯊꯧꯁꯥꯗꯅꯒ ꯂꯩꯕ ꯌꯥꯗꯦ ꯄꯨꯟꯁꯤꯁꯦ ꯀꯔꯃꯅꯤ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯍꯌꯦꯡ ꯅꯪꯅ ꯊꯋꯥ ꯁꯥꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯀꯔꯃꯗꯣ ꯅꯪꯉꯣꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨꯀꯣ ꯍꯣꯏꯅꯦ ꯁꯈꯤ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯅꯪ ꯇꯥꯅꯤꯡꯗꯕ ꯋꯥꯔꯧꯕ ꯇꯧꯒꯅꯨꯀꯣ ꯀꯩꯒꯤ ꯏꯅꯦꯗ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕꯅꯤ ꯈꯟꯖꯩ ꯅꯤ ꯁꯈꯤꯒꯤ ꯋꯥ ꯉꯥꯛꯅ ꯆꯠꯆꯒꯅꯤ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯅꯃꯥꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯅꯦꯍꯦ ꯅꯄꯥꯉꯣꯟꯗ ꯂꯩꯔꯨꯗꯅꯅꯦ ꯍꯤꯡꯅ
ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯃꯥꯁꯤ꯫ ꯑꯗꯣꯝꯅ ꯉꯥꯡꯅꯔꯤ ꯀꯥꯟꯗꯨꯗ ꯃꯍꯦꯁꯀ ꯄꯥꯔꯤꯒꯁꯨ ꯋꯥꯔꯤ ꯇꯧꯅ ꯇꯧꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯇꯥꯎꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯦ ꯐꯤꯕꯝ ꯌꯥꯝꯅꯗꯤ ꯁꯣꯛꯇꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ ꯃꯇꯦꯡꯕꯨꯗꯤ ꯇꯧꯕꯤꯌꯦꯕꯨ ꯑꯩꯗꯤ ꯏꯀꯥꯏꯕꯅ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯁꯨꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯒ ꯉꯁꯤꯈꯛ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯅꯕꯨ ꯅꯪꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯁꯤꯅꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯦꯁ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯀꯅꯥꯒꯤꯗ ꯌꯦꯠꯂꯤ ꯍꯥꯏꯕꯅꯣ? ꯁꯥꯈꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯍꯦꯁ ꯅꯥꯀꯜꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯕꯦꯠ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯔꯤꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ꯫ ꯏꯇꯥꯎꯒꯤ ꯃꯇꯦꯡꯁꯦ ꯀꯔꯝ ꯇꯧꯔꯒ ꯁꯤꯡꯁꯤꯒꯦꯅ ꯀꯟꯅ ꯀꯣꯛ ꯊꯥꯗꯔꯤꯕꯅꯤ꯫ ꯅꯤꯁꯛꯀꯦ, ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯡꯁꯤꯒꯦ? ꯉꯁꯤꯁꯦ ꯃꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯉꯥꯛꯇꯪꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯝꯗꯧꯗꯣ꯫ ꯌꯥꯔꯦꯗ ꯋꯥꯔꯤꯗꯤ ꯅꯪꯁꯨ꯫ ꯊꯥꯏꯅ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯅꯤꯀꯣ꯫ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤ ꯀꯥꯟꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ? ꯅꯠꯇꯦ, ꯃꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯂꯃꯟ ꯇꯣꯟꯕ ꯇꯣꯟꯗꯕ ꯍꯥꯏꯕꯗꯨꯒ ꯃꯟꯇꯤꯛꯅꯗꯧꯔꯤꯕꯅꯣ? ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯕꯗ ꯁꯤꯡꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯏꯅꯦꯁꯨ ꯇꯥꯕꯤꯌꯨꯅꯦ, ꯌꯦꯡꯉꯨ, ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯅꯣꯡꯃꯒꯤ ꯀꯦꯁ ꯃꯌꯥꯝ ꯊꯣꯛꯂꯤꯕ, ꯄꯥꯎ ꯆꯦꯗꯅꯤ ꯈꯪꯗꯦ, ꯍꯨꯔꯥꯟꯕ ꯐꯥꯔꯦꯒ ꯍꯥꯠꯅꯔꯝꯃꯦꯒ ꯑꯁꯤꯒꯨꯝꯕꯁꯦ ꯀꯅꯥꯝꯇꯅ ꯂꯥꯛꯂꯒ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯊꯤꯖꯤꯜꯂꯨꯔꯦ, ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯟꯕ ꯑꯃ ꯂꯩꯔꯛꯄꯒꯤ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯣ 10,000ꯕꯨ ꯌꯧꯔꯦꯅ ꯈꯜ, ꯅꯠꯇ꯭ꯔꯁꯨ 5 ꯁꯨꯃꯥꯏꯅ ꯑꯣꯏꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯕ 3,000ꯈꯛ ꯄꯨꯕꯗꯨꯒꯤꯁꯨ ꯊꯥꯅꯈꯤꯕ ꯇꯥꯔꯤꯛ ꯍꯦꯛꯇ ꯁꯣꯏꯔꯕꯗꯤ ꯇꯧꯅꯔꯤꯕꯁꯦ꯫ ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯦꯅ ꯍꯦꯛꯇ 2,000ꯗꯨꯗꯒꯤ 5, ꯑꯗꯨꯗꯒꯤ 10, ꯑꯗꯨꯗꯒꯤ ꯃꯊꯣꯏꯗꯨꯅ ꯂꯥꯛ ꯌꯧꯈꯤꯕ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯑꯣꯏꯔꯤꯕꯅꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯦ꯫ ꯀꯔꯤ ꯀꯥꯟꯅꯩ? ꯁꯤꯕꯗ ꯄꯨꯕ ꯌꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯑꯩꯒꯤ ꯏꯃꯨꯡꯒꯤꯅꯤ ꯈꯪꯗꯦ, ꯑꯦꯅꯤ ꯔꯤꯂꯦꯇꯤꯚꯁ ꯑꯃꯒꯤ ꯍꯦꯛꯇ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯅ ꯋꯥꯍꯧꯗꯅꯕ ꯊꯝꯐꯝ ꯊꯣꯛꯄꯗꯣ ꯃꯗꯨꯈꯛ ꯊꯝꯕꯤꯔꯝꯂꯒ ꯂꯣꯏ꯫ ꯑꯔꯦꯝꯕꯗ ꯃꯤꯒꯤ ꯏ ꯆꯨꯞꯄꯗꯨꯅ ꯑꯐꯕ ꯀꯔꯃ ꯀꯩꯁꯨ ꯂꯥꯛꯇꯧ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯁꯤꯕꯨꯅꯦ, ꯆꯨꯝꯗꯕ꯭ꯔꯅꯦ? ꯀꯔꯤꯒꯤ ꯆꯨꯝꯗꯅꯦꯒꯦ? ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯏꯅꯦꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯏꯆꯥꯅ ꯍꯥꯏꯒꯨꯝꯂꯗꯅ ꯏꯅꯥ ꯈꯨꯟꯕ, ꯁꯦꯜ ꯍꯦꯟꯅ ꯄꯥꯏꯕ ꯃꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯜ ꯊꯥꯗꯔꯒ ꯁꯦꯟꯗꯣꯏ ꯍꯨꯟꯕꯒꯤ ꯆꯠꯅꯕꯤꯗꯨꯗꯒꯤ ꯉꯝꯅꯔꯛꯇ꯭ꯔꯒꯅ ꯌꯨꯝ ꯏꯪꯈꯣꯜ ꯃꯨꯟꯅꯕ, ꯃꯁꯤꯅꯤ ꯑꯉꯝ ꯃꯊꯧꯒꯤ ꯄꯥꯡꯒꯜꯁꯤ꯫ ꯍꯣꯏ, ꯏꯅꯥ ꯈꯨꯟꯕꯈꯩ ꯂꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ, ꯌꯥꯔꯣꯏ꯫ ꯑꯐꯕꯁꯨ ꯌꯥꯎꯔꯤ, 100ꯒꯤ ꯃꯅꯨꯡꯗ 10ꯃꯨꯛꯀꯗꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯁꯤꯔꯥ꯫ ꯃꯁꯤꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦꯅꯁꯨ ꯍꯦꯛꯇ ꯊꯤꯡꯂꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯆꯠꯅꯕꯤꯁꯨ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯦ ꯃꯥꯡꯍꯜꯂꯕꯗꯤ ꯏꯔꯝꯗꯝꯁꯦ ꯈꯔꯁꯨ ꯁꯥꯐꯒꯗꯕ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯍꯤꯡꯗꯧꯁꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯂꯨꯅꯗꯤ ꯊꯣꯛꯇꯧꯔꯤꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯕꯥꯛꯁꯤ ꯁꯦꯝꯗꯣꯛꯅꯕ ꯑꯩ ꯑꯣꯏꯅ ꯚꯣꯠ ꯂꯦꯞꯄꯁꯤꯔ ꯈꯪꯗꯦ꯫ ꯍꯥꯅꯦ ꯁꯈꯤ, ꯐꯠꯇꯕꯁꯦ ꯃꯨꯊꯠꯅꯕ ꯑꯩ ꯑꯣꯏꯅ ꯚꯣꯠ ꯂꯦꯞꯄꯒꯦ꯫ ꯚꯣꯠꯀꯤꯗ ꯆꯪꯗꯧꯕ ꯁꯦꯜꯗꯨꯅ ꯄꯥꯔꯤꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯗꯤ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ? ꯑꯗꯨꯅ ꯐꯔꯗ꯭ꯔꯣ? ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯥꯡꯊꯔꯅꯤ ꯈꯪꯂꯗꯨꯅ ꯃꯍꯦꯁꯅ ꯑꯇꯣꯞꯄ ꯔꯣꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦ꯫ ꯋꯥꯔꯤꯅ ꯉꯝꯃꯤꯀꯥꯟꯗ ꯊꯣꯏꯟꯕ ꯁꯦ ꯗꯣꯛꯇꯔ ꯁꯥꯍꯦꯕꯁꯦ ꯈꯪꯅꯧ, ꯃꯤꯡꯅ ꯄꯥꯔꯤ꯫ ꯃꯤꯡꯈꯛ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗꯕ ꯃꯍꯦꯁ, ꯅꯪ ꯁꯨꯕ ꯈꯨꯍꯩꯒꯗꯤ꯫ ꯄꯥꯔꯤ ꯊꯣꯏꯍꯦꯟꯕ ꯑꯅꯤꯗꯨ ꯁꯛ ꯈꯪꯅꯕꯒꯨꯝ ꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯣꯏꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯉꯁꯤ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯊꯦꯡꯅꯔꯝꯗ꯭ꯔꯒꯕꯨ ꯇꯥꯟꯖꯥꯗꯨꯗ ꯕ꯭ꯂꯗ ꯊꯤꯔꯨꯕ ꯀꯥꯏ꯫ ꯃꯍꯦꯁꯀꯤ ꯋꯥꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯩ, ꯈꯨꯠ 10 ꯂꯣꯟꯅꯗꯨꯅ꯫ ꯑꯁꯦꯡꯕꯅꯤ, ꯉꯁꯤꯁꯦ ꯗꯣꯛꯇꯔ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯍꯦꯁꯀ ꯏꯅꯦꯒꯅ ꯇꯝꯕꯗꯒꯤ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯉꯁꯤ ꯏꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯕ ꯐꯪꯍꯟꯕꯤꯕꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯔꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯍꯌꯦꯡ ꯁꯔꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯁꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯨꯀꯣ꯫ ꯀꯔꯤ ꯋꯥꯍꯩꯅ ꯍꯥꯏꯔꯒ ꯗꯥꯛꯇꯔꯒꯤ ꯃꯐꯝꯗ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯤ꯫ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ, ꯃꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯅꯥꯕ ꯍꯥꯏꯕꯁꯤꯒ ꯂꯥꯟ ꯊꯦꯡꯅꯔꯨꯔꯒꯦ, ꯃꯤꯑꯣꯏꯕꯕꯨ ꯀꯟꯒꯦ haidana kathokpa haibasiga loinaduna doctor sinpham asibu oizarage haidana sinpham asimaktabu isana yana pairibani
ꯁꯕꯥꯁ ꯑꯗꯨꯗꯕꯨ ꯗꯥꯛꯇꯔ ꯁꯥꯍꯦꯕ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯍꯥꯏꯗꯧꯔꯤꯒꯦ ꯅꯠꯇ꯭ꯔꯅꯦꯅꯦ? ꯁꯥꯈꯤꯁꯨ ꯅꯣꯛꯂꯗꯨꯅ ꯃꯍꯦꯁꯀꯤ ꯋꯥꯗꯨꯗ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ, ꯑꯇꯣꯞꯄꯗ ꯔꯥꯎꯟ ꯆꯠꯂꯨꯗꯧꯁꯨ ꯋꯥꯠꯂꯤ, ꯄꯨꯡꯁꯤꯁꯨ ꯊꯦꯡꯂꯦ, ꯃꯌꯥꯝꯁꯨ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯊꯣꯌꯦꯟꯕ, ꯃꯍꯦꯁꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯆꯍꯤꯁꯨ ꯃꯥꯟꯅꯩ ꯍꯥꯏ, ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯤ꯫ ꯃꯍꯦꯁꯀꯤ ꯃꯔꯨꯞꯇꯤ ꯑꯩꯒꯤꯁꯨ ꯃꯔꯨꯞꯅꯤ, ꯗꯥꯛꯇꯔ ꯍꯥꯏꯕ ꯃꯤꯡꯒꯧꯗꯣ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯀꯧꯕꯤꯔꯅꯨꯀꯣ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛꯇ ꯀꯧꯅꯔꯣꯏ ꯁꯤꯅ ꯍꯥꯏꯅꯈ꯭ꯔꯒ꯫ ꯀꯧꯈꯤꯕꯅꯤ ꯏꯇꯥꯎ꯫ ꯃꯍꯦꯁꯅ, ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯗꯥꯛꯇꯔ ꯍꯥꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯦ, ꯑꯩꯈꯣꯏꯁꯨ ꯏꯇꯥꯎ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯑꯃ ꯂꯩꯔꯦꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯁ ꯃꯍꯦꯁ ꯏꯕꯣ ꯅꯪ ꯁꯤꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯃꯍꯦꯁꯀꯤ ꯋꯥꯗ ꯄꯥꯔꯤꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯅꯗꯨꯅ ꯄꯥꯔꯤꯅ ꯊꯣꯛꯂꯝꯗꯥꯏ ꯊꯣꯏꯅꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯕꯨ ꯃꯇꯦꯛ ꯐꯥꯎꯗ ꯊꯤꯟꯕꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯦꯁꯀ ꯊꯣꯌꯦꯟꯕꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯈꯤꯁꯨ ꯊꯣꯏꯅꯨꯕꯨ ꯉꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯤꯞꯄꯤ, ꯃꯤꯠꯇꯤ ꯎꯏꯁꯤꯟꯗ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯗꯇꯨꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯅ ꯑꯗꯨꯝ ꯈꯪꯂꯦ ꯃꯄꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ꯫ ꯃꯣꯟ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯣꯛ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 5 ꯇꯥꯔꯝꯂꯦ꯫ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯒ ꯐꯃꯨꯡꯗꯒꯤ ꯍꯦꯟꯅꯤꯡꯗꯕꯒꯤ ꯇꯥꯏꯃꯤꯡꯅꯤ, ꯑꯗꯨꯃꯛꯄꯨ ꯕꯤꯃꯣꯜꯅ ꯍꯧꯒꯠꯂꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯌꯥꯔꯣꯏ ꯈꯪꯕꯅ ꯁꯥꯎꯅꯤꯡꯂꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯄꯥꯟꯊꯣꯏ ꯍꯧꯒꯠꯅꯕ ꯁꯦꯝ ꯁꯥꯅ ꯆꯤꯟꯗ ꯉꯔꯪ ꯉꯪꯏ꯫ ꯑꯣꯠꯂꯤꯗꯀꯣ ꯄꯥꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄꯁꯦ, ꯅꯇꯨ ꯅꯆꯥꯗꯨ ꯑꯣꯠꯂꯒ ꯅꯪꯗꯤ ꯌꯥꯝ ꯄꯦꯟꯖꯔ ꯃꯥꯜꯂꯤ꯫ ꯃꯥꯡꯉꯤ ꯁꯦꯡꯉꯤꯁꯨ ꯈꯪꯗꯦ, ꯍꯦꯛ ꯍꯧꯒꯠꯂꯛꯄꯒꯕꯨ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯛ ꯆꯥꯏꯅꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯍꯩꯅꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯅ ꯂꯣꯠꯁꯤꯟꯕꯅ ꯐꯅꯤꯌꯥ꯫ ꯕꯤꯃꯣꯜ ꯍꯥꯏꯕ ꯃꯤꯐꯠꯇ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯁꯥꯎꯅꯤꯡꯂꯕꯅꯤꯅꯦ ꯅꯪꯁꯦ, ꯕꯕꯥꯒ ꯀꯧꯅꯤꯡꯕ ꯆꯠꯅꯗꯦ, ꯏꯄꯥꯅꯤꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯉꯟꯇꯥꯗꯨꯗ ꯍꯦꯛꯇ ꯄꯥꯟꯊꯣꯏ ꯏꯁꯧ ꯇꯧꯕ ꯍꯧꯔꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯎꯅꯤꯡꯗꯕꯒꯤ ꯀꯣꯏꯊꯩ ꯊꯩꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯄꯥꯝꯖꯗꯕ ꯃꯤꯅ ꯍꯦꯟꯅ ꯏꯟꯅꯕ ꯍꯦꯜꯂꯤ, ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯍꯦꯟꯅ ꯇꯣꯏꯅ ꯊꯩꯅꯩ, ꯎꯅꯅꯤꯡꯗꯕ ꯃꯤꯅ ꯃꯍꯦꯜꯂꯤ ꯅꯛꯁꯤꯟꯅꯕ꯫ ꯃꯗꯨꯃꯛꯅꯤ ꯄꯥꯟꯊꯣꯏꯉꯣꯟꯗ ꯇꯧꯔꯤꯕꯗꯣ꯫ ꯁꯥꯎꯔꯁꯨ ꯃꯄꯥꯅꯤꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯕ ꯅꯠꯇꯦ꯫ ꯕꯤꯃꯣꯜꯅ ꯎꯗ꯭ꯔꯤꯉꯩ ꯃꯤꯠ ꯄꯩꯅ ꯌꯦꯡꯗꯅꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯊꯕꯛ ꯆꯠꯀꯗꯧꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯕꯤꯃꯣꯜ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯏꯕꯦꯝꯃꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯣꯏ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ? ꯊꯦꯡꯈ꯭ꯔꯅꯤꯅꯦ, ꯍꯧꯗꯣꯛꯄꯤꯔꯨꯔꯣꯗꯅ꯫ ꯍꯣꯏ ꯕꯕꯥꯒꯤ ꯆꯥ ꯍꯩꯔꯧꯔꯥ? ꯌꯥꯔꯦ ꯌꯥꯔꯦ, ꯕꯕꯥ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯕꯒꯤ ꯊꯛꯅꯤꯡꯗ꯭ꯔꯦ꯫ ꯕꯕꯥꯅ ꯍꯧꯒꯠꯄ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯆꯥꯗꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯏꯙꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯖꯖꯅꯤ꯫ ꯑꯗꯩꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯕ ꯏꯃꯨꯡꯅꯦꯅ ꯕꯕꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯎꯅ ꯂꯣꯏꯅ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤ ꯕꯕꯥ ꯅꯪꯅ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯀꯥꯏꯅ ꯈꯪꯗꯅ ꯅꯣꯏꯅ ꯐꯅꯕ ꯀꯣꯛꯁꯤꯜꯂꯨ꯫ ꯈꯪꯍꯟꯒꯦ ꯈꯪꯍꯜꯂꯣꯏ ꯅꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ, ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯉꯥꯡꯒꯟꯕꯤ ꯑꯣꯏꯅ ꯇꯧꯔꯗꯨꯅ꯫ ꯑꯁ ꯕꯕꯥ ꯅꯪꯁꯤꯗꯤ ꯐꯅꯕ ꯍꯥꯏꯔꯁꯨ ꯂꯧꯅꯤꯡꯗꯦꯅꯦ꯫ ꯌꯥꯝ ꯇꯟꯗꯧꯔꯤꯀꯣ, ꯑꯩ ꯌꯥꯝ ꯇꯟꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯇꯜꯂꯒꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣꯃ ꯅꯌꯨꯝꯗ ꯄꯥꯟꯈ꯭ꯔꯣ, ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯦꯄꯥ ꯄꯦꯄꯥ꯫ ꯄꯥꯅꯤꯕ, ꯀꯅꯥ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯅꯦꯅ ꯌꯨꯝ ꯄꯥꯟꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯣꯏꯅ ꯌꯦꯡꯅꯔꯕꯗꯣ, ꯀꯅꯥꯅ ꯄꯥꯝꯕꯤꯗꯅ ꯌꯨꯝ ꯄꯥꯟꯗꯧꯔꯤꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯜꯂꯨ, ꯑꯔꯩꯕꯤ ꯑꯣꯏꯔꯒ ꯂꯩꯌꯨ, ꯉꯥꯡꯂꯛꯀꯅꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯏꯁꯧ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎ ꯍꯥꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯁꯦ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯥ ꯑꯁꯤꯒ ꯂꯩꯀꯥꯏ ꯀꯣꯏꯕꯒꯤꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯤꯅꯃꯨꯛ ꯍꯥꯔꯨꯅꯕ ꯂꯣꯏꯁꯤꯜꯂꯤ ꯑꯣꯏꯔꯤꯅꯤ, ꯉꯔꯥꯡꯇ ꯏꯙꯧꯒꯤ ꯃꯥꯡꯗꯅ ꯀꯞꯇꯅ ꯇꯧꯔꯝꯂꯒ꯫ ꯀꯔꯤꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯧꯔꯤꯕꯗꯨꯅ? ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯧ ꯇꯜꯂꯗꯨꯅ ꯄꯥꯟꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯕꯤꯃꯣꯜ ꯊꯣꯏꯅꯨꯒꯤ ꯄꯥꯎ ꯇꯥꯅꯤꯡꯕꯒꯤ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯏꯁꯧ ꯂꯥꯡꯗꯅ ꯇꯧꯔꯤꯕ ꯄꯥꯟꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯇꯜꯂꯕ꯭ꯔꯥ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯕꯦꯝꯃ ꯄꯥꯟꯊꯣꯏ, ꯑꯩ ꯄꯥꯟꯊꯣꯏ! ꯑꯁ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯈꯣꯟꯖꯥꯎ ꯊꯥꯗꯗꯅ ꯇꯧꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯂꯥꯎꯔꯤꯀꯥꯟꯁꯤꯗ ꯃꯈꯧꯔꯤꯒꯤ ꯁꯤꯡꯂꯤ ꯑꯃ ꯄꯠ ꯇꯠꯈ꯭ꯔꯒꯅꯦ ꯀꯩꯝꯇ ꯉꯥꯡꯕ ꯌꯥꯗꯕꯤ ꯂꯩꯔꯗꯤ ꯄꯦꯟꯒꯗꯧꯅꯤ꯫ ꯄꯥꯟꯊꯣꯏ! ꯇꯥꯔꯦ, ꯀꯔꯤꯅꯣ ꯂꯥꯛꯇꯅ ꯍꯦꯛ ꯀꯧꯏ꯫ ꯄꯥꯟꯊꯣꯏ ꯄ꯭ꯔꯞ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯦꯂꯦꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯅꯣꯡ ꯉꯥꯜꯂꯝꯕꯗꯨꯗ ꯄꯥꯈꯠꯅ ꯄꯨꯡ ꯌꯦꯡꯉꯤ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯄꯨꯡ 6 ꯍꯦꯜꯂꯝꯂꯦ꯫
Mapana ngangba tare pakatuna prap phamung karika loisinduna maninglonggi thongdu hangduna thokre. Kaino paba hausikta ngangdana thokraga amuk laktana kauriduba. Kaya haidoino hairo chakpu thangatlamlibani. Panthoina hairakpani Bimolna. Yengone mase tapna ngangune yum thangnabuna takraga khanaba oina mu khankinine. Adum khandana leiradubu aikhoi mungi oinadi anobuna tremado. Masidi krebe nangi nasinse tu adagi gari se nang kaka hoigi mare. Potsaiga thangnaba leiramgani khari yengsinbiram. Is aidi kaidobu yengsinbidoiba. Aikhoina wara kandadi moina nongta laklaga hanglabra ngamaroi changai bani su school chatoini chak thongbaga loidri thabak yam lehawi ai Bimol sangoida leiba rikso do sumangda inthoknaba tawna hairei noine yam khumganu ko nasindo ngangba yare haidana pangang sungang tawdal loriba thabak tuda tumina dum thaw ngangnabana madu dum silaga baba rikso mu putoklibaduna kadaida lengdoribano School chatoini ko horen ima khoi haladi tamoso khoi halakpada kanam leiramjadi pharak tanani ko bazar thokluki kuirakadaba nate nangna phanabadum silam ngangnari ngai talaktuda sumang tamna thaudorakliba gari duda nungsiduna yengi panthoido kaidau lai baududa tumi leigi haidi sakta singsiga yengningdabana Bimol bazar thokpa horage hairibro Bimol Lakliba nupi ani duda hanna yenglamda tumin rikso du induna satkri matau duda nupi yani du yengna duna hainai khari nati mai sibo leikai miyamda sauriba kai du oira zatlo natraga maralna yomandana ikai zatlo askana no bu khangjabano da Bimol gi wabu nupi ani du ngangna duna pathoi khoi gi thongal duda sangkri sumang yoroppada manglem matai manong leirambadu ubada Manglem ngantana hekta hausikta yaurakpro hoi thaubalda luhongba magi yauba lakpan yumda hana changlukisedana ngak sum phai yum kaudaba su phai hairakliba waduda panthoigi na madomsa manglemgi nupina khumlei yari khaidi yum masidai khoi sune hapta khuding laknabadi hotnabani angang khaisu ades ku loina karabanina thabak mayam siga hekta sanaraktab Piyaino gi masin khanglaba nupi ani du ngangna dau taladuna panthoi hoigi yumlomda onsinduna panthoi kauthoi panthoi ina moi la iye panthoi inama jango sida phamse yare phidaga thajasu phamlaroigi thabak lehoyeba namagi wa khangningdana hangba lakliban namagi wa kari legi nangbo nabunga wari sabro wakhala hore haibro hoinama Karadi parena tamosong na ngarang phone hairei ngasi yaradi mohong yenglaga halakani na so hairei adu khaktaro nate soksinba dagi soksindaba karim tairaktabro aidine namagi khanbada ahinga tuba yaba zat nate hoinama ahenbu wadi tamlaktre yumna laka noina phajana tamlagi hai sanare buwari duda manglemga piyainu gadu yengnai manglem panthoyoigi manakta sangsinduna wari do hangi ngangnari bisibu kana kaidobu yaurki tema kaidorki panthoi karino wari se aibu wakhalami ta je tawrisi bunga manglem kadai dagi wakhal taranege noidi a imphal da thabak mayamna yomlaga laikrabanina yumsida kanana kaidoba imunga sida kari kumhei thokli nakoidi karimta su khangje do adunani nupi amadu namu wari du da mateng pangmagum makha tarai Haima, karino haisibo, panthoi nangbu ngarangi thangdoktugi matangda pau pidana karimta khangan kholan betau jabro. Hoinama, haisu ngarang khudaktuda hekta haidokdo makhal oyautre. Karino da ise nangsu, wahang nina hangpham sada wahang hanglaba haiduni. Panthoi nabu kari khangdorige, adugumba pau senbagi matangdadi thoyenbana hairamgadabani. Angang nupi manabu kadaidagi wakhal thokpano thaningdaba wa. Panthoigi waduda tanja lauduna manglemgi mangda haigi yauna hairakpu wahaini manglem wari si sum tawbani ngarang se panthoigi sumangsida idawna lusingduna laikai miyam pulap punduna nang tasawgi matangda madi laikai sigidamak phannabu wari khanakibani
ꯕꯤꯃꯣꯜꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯏꯙꯧꯅ ꯉꯥꯡꯈꯤꯕ ꯋꯥꯍꯩꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯃꯪꯂꯦꯝꯕꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯪꯂꯦꯝ, ꯌꯥꯔꯗꯤ ꯅꯈꯣꯏꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯗꯤ ꯐꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯤ꯫ ꯏꯝꯐꯥꯜꯗꯨꯗ ꯅꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯩꯔꯗꯨꯅꯗꯤ ꯕꯤꯃꯣꯜꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤ ꯎꯕ ꯅꯠꯇꯦ꯫ ꯋꯥꯔꯤꯗ ꯇꯥꯕꯒ ꯃꯤꯠꯅ ꯎꯕꯒꯗꯤ ꯌꯥꯝꯅ ꯈꯦꯟꯅꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯅꯌꯥꯝꯕ ꯐꯥꯎꯕ ꯃꯥ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯅꯤꯅ ꯋꯥꯔꯛꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯝꯆꯠ ꯁꯥꯖꯠꯅ ꯂꯨꯔꯛꯇ꯭ꯔꯤꯕ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯀꯥꯏ ꯐꯥꯎꯕ ꯌꯥꯎꯅ ꯎꯁꯤꯠꯇꯅ ꯃꯅꯤꯡ ꯇꯧꯔꯦꯗꯅ ꯂꯩꯀꯥꯏ ꯃꯤꯅꯁꯨꯅꯦ ꯕꯤꯃꯣꯜꯕꯨ ꯌꯥꯅꯤꯡꯕ ꯀꯅꯥꯝꯇ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯒꯤꯕꯨ ꯈꯜꯂꯒ ꯌꯨꯝ ꯑꯁꯤꯗ ꯆꯪꯗ ꯌꯥꯗꯗꯅ ꯆꯪꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯋꯥ ꯇꯥꯟꯅꯗꯅ ꯈꯟꯅꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕ꯫ ꯉꯔꯥꯡꯗꯨꯁꯨꯅꯤ ꯏꯆꯦ ꯁꯥꯈꯤꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯈꯪꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯏꯟꯗꯣꯟ ꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏꯔꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯊꯕꯛ ꯇꯧꯕ ꯅꯣꯏ ꯈꯛꯇꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯗꯧꯅ ꯏꯟꯅꯗꯨꯅ ꯍꯦꯛꯇ ꯏꯝꯐꯥꯜꯗ ꯂꯩꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯏꯔꯦꯟꯖꯅ ꯊꯣꯏꯅꯨꯒ ꯂꯩꯃꯤꯟꯅꯗꯅ ꯃꯁꯨ ꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯔꯕ ꯃꯈꯣꯏꯅ ꯉꯥꯡꯅꯤꯡꯗꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯁꯦ ꯉꯥꯡꯂꯁꯨ ꯑꯍꯣꯡꯕ ꯂꯩꯔꯛꯇꯧꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯨꯝꯒꯤ ꯆꯍꯤ ꯑꯔꯤ ꯑꯅꯧ ꯂꯥꯛꯄꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ꯫ ꯈꯦꯟꯅꯕ ꯀꯔꯤꯝꯇ ꯎꯗꯕ ꯏꯃꯨꯡꯁꯤꯕꯨ ꯃꯥꯏꯗ ꯑꯩꯗꯤ꯫ ꯉꯥꯡꯂꯛꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯦ ꯌꯥꯎꯗꯦ ꯍꯥꯏꯒꯗꯕꯁꯨ ꯂꯩꯇꯕꯅ ꯃꯪꯂꯦꯝ ꯈꯨꯝꯅꯤꯡꯂꯕꯁꯨ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯄꯥꯈꯨꯝ ꯂꯩꯇꯕꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ꯫ ꯄꯤꯌꯥꯏꯅꯨꯗꯤ ꯃꯃꯤꯠ ꯈꯥꯅ ꯄꯥꯟꯊꯣꯏꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯉꯔꯥꯡꯅ ꯄꯥꯎ ꯄꯤꯔꯝꯂꯕꯗꯤ ꯃꯤꯅ ꯑꯁꯨꯝꯅ ꯉꯥꯡꯂꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯤꯠ ꯌꯦꯡꯉꯤ꯫ ꯄꯥꯟꯊꯣꯏ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯅꯃꯥꯈꯣꯏ ꯌꯧꯔꯛꯄꯒ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯩꯈꯣꯏꯗꯤꯅꯦ ꯃꯇꯝꯒ ꯂꯝꯖꯦꯜ ꯇꯥꯟꯅꯗꯧꯔꯤꯕꯅꯤꯗꯣ꯫ ꯊꯦꯡꯈꯤꯅꯤ꯫ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦ꯫ ꯆꯠꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯄꯤꯌꯥꯏꯅꯨ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯕ ꯍꯧꯋꯤ ꯃꯪꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯇꯥꯕꯤꯔꯤꯗꯅ ꯍꯧꯖꯤꯛꯇ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ꯫ ꯄꯥꯟꯊꯣꯏ ꯏꯕꯦꯝꯃ, ꯅꯈꯣꯏꯁꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯍꯦꯛꯇ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡꯗ ꯎꯍꯟꯕꯁꯤꯗꯤ ꯑꯩ ꯉꯥꯡꯅꯤꯡꯗꯦꯗ꯫ ꯄꯥꯟꯊꯣꯏꯅ, ꯏꯗꯣꯝꯆꯥ, ꯉꯔꯥꯡꯒꯤꯗꯨꯒꯤ ꯑꯣꯏꯔꯗꯤ ꯄꯥꯎ ꯄꯤꯒꯗꯧꯗꯣ ꯇꯁꯦꯡꯅ ꯋꯥꯈꯜ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯩꯈꯣꯏꯅ ꯏꯗꯣꯝꯆꯥ ꯍꯣꯏꯕꯨ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯉꯥꯡꯅ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯒꯅꯨ꯫ ꯅꯠꯇꯦ, ꯇꯧꯗ꯭ꯔꯒꯕꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯈꯤꯕ ꯃꯌꯥꯝꯗꯨ ꯉꯥꯡꯂꯝꯈꯤꯗ꯭ꯔꯣ? ꯑꯩꯈꯣꯏꯅꯗꯤ ꯅꯣꯏꯁꯦ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯅ ꯅꯨꯡꯁꯤꯕꯤꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯌꯥꯔꯦ ꯉꯥꯡꯅꯔꯅꯨ꯫ ꯄꯥꯟꯊꯣꯏ, ꯇꯥꯆꯧꯅ ꯊꯣꯛꯈꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ? ꯉꯁꯥꯏꯗꯤ ꯕꯖꯥꯔ ꯊꯣꯛꯄ ꯑꯃꯨꯛ ꯍꯧꯔꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯀꯀꯥ꯫ ꯐꯔꯦ, ꯅꯪꯁꯨ ꯅꯊꯧꯗꯨ ꯇꯧꯖꯔꯣ꯫ ꯅꯕꯨꯡꯈꯣꯏ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯔꯒꯦ꯫ ꯍꯣꯏ ꯀꯀꯥ꯫ ꯆꯪꯉꯨ꯫ ꯄꯥꯟꯊꯣꯏ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯅ ꯋꯥ ꯉꯥꯡꯒꯗꯧꯒꯤ ꯇꯧꯕꯗꯨ ꯎꯕꯗ ꯃꯪꯂꯦꯝꯅ ꯊꯠꯇꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯔꯨꯗ꯭ꯔꯤ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯀꯔꯤꯅꯣ? ꯆꯠꯂꯣ, ꯂꯨꯍꯣꯡꯐꯝꯒꯤꯗꯣ ꯐꯠ ꯌꯧꯔꯁꯤ꯫ ꯁꯣꯝꯗ ꯊꯨꯅ ꯍꯜꯂꯛꯄ ꯌꯥꯅꯕ꯫ ꯆꯠꯂꯣ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯃꯣꯔꯅꯤꯡ ꯔꯥꯎꯟꯒꯤ ꯗꯣꯛꯇꯔꯅ ꯆꯪꯗꯨꯅ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯍꯤꯗꯥꯛꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯍꯜꯂꯣ꯫ ꯌꯨꯝꯗ ꯂꯩꯔꯁꯨ ꯊꯕꯛ ꯑꯀꯟꯕ ꯇꯧꯍꯟꯒꯅꯨ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯔꯝꯗꯨꯅ ꯗꯣꯛꯇꯔꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨ, ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯦ꯫ ꯁꯥꯈꯤꯅ ꯄꯣꯊꯥꯎ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯕꯁꯨ ꯄꯦꯟꯗꯕꯅ ꯍꯦꯃꯟꯈꯤꯕꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯄꯥꯎꯗꯝꯃꯤ꯫ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯟꯕꯤꯔꯝꯂꯤ, ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯤꯡꯍꯟꯕꯤꯔꯝꯃꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯋꯥꯔꯤ ꯂꯤꯗꯨꯅ ꯍꯥꯏ ꯁꯥꯈꯤꯅ꯫ ꯊꯣꯏꯅꯣ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯆꯦꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯗꯅ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯦꯃꯤ꯫ ꯏꯆꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯄꯥꯞ ꯆꯦꯜꯂꯤꯕꯁꯤ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯤ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯈꯟꯕꯒꯤꯁꯨ ꯑꯩ ꯑꯁꯦ ꯍꯦꯟꯅ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯁꯦ ꯏꯁꯥ ꯏꯊꯟꯇ ꯊꯧꯅꯥ ꯍꯥꯞꯆꯗꯨꯅ ꯈꯪꯂꯛꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫
ꯌꯥꯔꯦꯁꯦ ꯈꯟꯖꯤꯜꯂꯨꯔꯅꯨ ꯂꯩꯀꯥꯏ ꯄꯥꯜꯂꯤꯗꯅ ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯪꯁꯨ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯇꯥꯔꯝꯂꯕꯗꯤ ꯁꯤ ꯌꯧꯅꯁꯨ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯉꯜꯂꯤꯀꯥꯟꯗꯨꯗ ꯈꯥꯏꯗꯣꯛꯅꯧ ꯍꯥꯏꯕꯗ ꯇꯥꯔꯝꯂꯕꯗꯤ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯝꯂꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨꯅꯦ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥ ꯁꯦꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯗꯧꯕꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯤꯅ ꯈꯥꯡꯗꯨꯅ ꯂꯥꯛꯂꯒ ꯀꯩꯗꯧꯕꯒꯤ ꯊꯧꯅꯥ ꯍꯟꯊꯗꯧꯔꯤꯕꯅꯣ ꯅꯪꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯂꯥꯟꯊꯦꯡꯅꯒꯗꯧꯅꯤ ꯏꯆꯦ ꯂꯩꯔꯤ ꯅꯪꯒꯤ ꯅꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤ ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯗꯦ ꯏꯗꯧꯅ ꯇꯧꯔꯒ ꯋꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯅꯔꯝꯒꯅꯤ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯗ꯭ꯔꯥ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯥꯅꯤꯡꯏ ꯏꯕꯨꯡꯉꯣꯗꯤ ꯏꯆꯦ ꯏꯕꯨꯡꯉꯣꯒꯤ ꯐꯣꯟꯗ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯏꯆꯦ ꯊꯣꯏꯍꯦꯟꯕ ꯈꯣꯏꯁꯨ ꯍꯤꯗꯥꯛ ꯑꯋꯥꯠꯄꯈꯩ ꯂꯧꯕ ꯊꯣꯛꯈꯤꯕꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯇꯧꯔꯁꯤ ꯊꯣꯏꯅꯣ ꯄꯣꯊꯥꯅꯕ ꯇꯧꯁꯤꯁꯦ ꯅꯪ ꯉꯥꯡꯕ ꯍꯦꯟꯃꯜꯂꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯗꯅ ꯈꯟꯖꯤꯟꯗꯅ ꯂꯩꯔꯕꯗꯤ ꯏꯆꯥ ꯇꯣꯝꯕꯤꯒ ꯎꯅꯕ ꯌꯥꯔꯔꯣꯏ ꯗꯣꯛꯇꯔꯅ ꯁꯤꯗ ꯂꯩꯊꯈꯣ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤ ꯏꯆꯥ ꯇꯣꯝꯕꯤ ꯎꯅꯤꯡꯂꯕꯗꯤ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯄ꯭ꯔꯖꯦꯟ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯕꯦꯛ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯍꯦꯅꯔꯤꯒꯤꯅꯤ ꯍꯜꯂꯣ ꯗꯥꯍꯦꯟ ꯇꯣꯝꯕꯤ ꯅꯪꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯏ ꯍꯜꯂꯛꯅꯕ ꯇꯧꯔꯅꯤ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯂꯩ ꯃꯦꯇ꯭ꯔꯣꯗ ꯂꯥꯛꯄꯒꯤ ꯁ꯭ꯇꯦꯁꯟ ꯌꯧꯒꯦ ꯇꯧꯔꯦ ꯐꯔꯦ ꯐꯔꯦ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯨꯔꯅꯨꯀꯣ ꯅꯪ ꯇꯥꯇꯣꯟ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯌꯧꯔꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯅꯤ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯃꯥꯒꯤ ꯏꯁꯧꯗꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯌꯧꯔꯛꯅꯕ ꯇꯧ ꯐꯣꯟ ꯊꯝꯈꯤꯕꯒ ꯁꯦꯂꯦꯅ ꯗꯤꯛꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯜꯂꯁꯤ ꯊꯦꯡꯉꯤ ꯑꯦ ꯋꯥꯔꯤꯁꯨ ꯂꯣꯏꯗꯅ ꯀꯣꯟꯅ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯏ ꯅꯪ ꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯏꯁ ꯍꯩꯕꯤꯔꯦꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯍꯣꯔꯦꯟ ꯃꯤꯅ ꯐꯥꯕꯤꯈ꯭ꯔꯗꯤ ꯑꯩ ꯕꯗꯅꯥꯝ ꯄꯤꯒꯦ ꯍꯥꯏꯔꯣ ꯑꯁ ꯉꯥꯡꯗꯅ ꯁꯨꯝ ꯂꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯗꯤꯛꯁꯟ ꯅꯣꯛꯃꯤ ꯍꯧꯒꯠꯇꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ ꯁꯦꯂꯦꯅꯥꯁꯨ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯗꯤꯛꯁꯟꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ